ꯍꯩꯅꯧꯒꯤ ꯃꯤꯡꯁꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯇꯥꯝ ꯅꯣꯡꯗꯝꯕ ꯁꯤꯡ꯫ ꯂꯩꯐꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯩꯐꯝꯁꯦ ꯑꯩ ꯁꯥꯏꯇꯣꯟ ꯍꯥꯏꯔꯛꯄ ꯃꯅꯤꯡꯗꯒꯤ꯫ ꯑꯣꯀꯦ, ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯔꯦꯁꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯜ ꯄꯤꯕꯗꯒꯤ ꯅꯣꯡꯗꯝꯕꯗ ꯌꯥꯝꯅ ꯀꯣꯛꯇ ꯄꯨ ꯊꯥꯡ ꯉꯝꯗꯕ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯝꯕꯗꯨ ꯑꯗꯨ ꯀꯃꯥꯏ ꯇꯧꯔꯦ? ꯀꯩ ꯔꯤꯖꯜ ꯂꯩꯔꯦ ꯑꯃ ꯊꯝꯕꯤꯌꯨꯅꯦ꯫ ꯑꯩꯁꯦ 2019ꯒꯤ ꯅꯕꯦꯝꯕꯔꯗ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕꯗꯤ ꯏꯁꯥ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯔꯦꯁꯁꯦ ꯊꯦꯡꯅꯕꯅꯦꯕ꯫ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯜ ꯁꯦꯜꯁꯦ ꯄꯤꯔꯦ꯫ ꯃꯥꯁꯦ ꯊꯥ ꯑꯃ ꯆꯥꯏꯅꯤ꯫ ꯊꯥ ꯑꯃ ꯆꯥꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯈꯠꯂꯛꯄ ꯏꯁꯥꯗ, ꯍꯥꯏꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯑꯝꯗꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯝꯗꯕꯁꯤꯡꯁꯦ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯔꯤꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯃꯦ, ꯍꯥꯏꯗꯤ ꯍꯥꯟꯅ ꯀꯟꯐꯥꯔꯝ ꯑꯣꯏꯈꯤꯕꯗꯣ꯫ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯁꯥꯔ ꯁꯨꯔꯦꯁ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯔꯨꯝꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯈꯤꯅꯤ ꯑꯩꯁꯦ ꯊꯝꯖꯒꯦ꯫ ꯑꯁꯣꯝ ꯅꯣꯡꯗꯝꯕꯁꯦ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯤ? ꯕꯥꯏꯑꯣꯞꯁꯤ ꯇꯦꯁꯠ ꯀꯗꯥꯏꯗ ꯇꯧꯏ? ꯀꯗꯥꯏꯗ ꯈꯪꯉꯤꯅꯣ? ꯑꯩꯁꯦ ꯕꯥꯏꯑꯣꯞꯁꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ, ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯁꯇ ꯇꯧꯕꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯔꯤꯆꯦꯛ ꯇꯧꯕꯗꯤ ꯃꯨꯝꯕꯥꯏꯗ ꯑꯗꯨꯝ ꯆꯠꯂꯦ, ꯃꯨꯝꯕꯥꯏꯒꯤ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯦ꯫ ꯑꯣꯀꯦ, ꯃꯨꯝꯕꯥꯏꯗꯁꯨ ꯑꯗꯨꯝ ꯀꯦꯟꯁꯔꯅꯦ ꯍꯥꯏꯔꯦ? ꯃꯨꯝꯕꯥꯏꯗꯁꯨ ꯃꯣꯏꯗꯤ ꯀꯦꯟꯁꯔꯅꯤꯅ ꯍꯥꯏꯅ ꯃꯣꯏꯗꯤ ꯑꯃꯨꯛ ꯔꯤꯆꯦꯛ ꯇꯧꯋꯦ꯫ ꯇꯧꯕꯁꯦ ꯍꯥꯟꯅ ꯀꯦꯟꯁꯔ ꯑꯣꯏꯔꯕꯅꯤꯅ ꯍꯤꯗꯥꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯄꯦꯠ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯂꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯦꯅ, MRIꯗ ꯂꯩꯔꯝꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯔꯦ, ꯅꯪ ꯀꯦꯟꯁꯔꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥꯏꯗꯤ ꯍꯞꯇꯥ ꯍꯤꯗꯥꯛ ꯆꯥꯔ ꯃꯇꯨꯡꯗꯀꯣ? ꯍꯤꯗꯥꯛ ꯆꯥꯔ ꯃꯇꯨꯡꯗ꯫ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯤꯒꯦ? ꯑꯩꯁꯦ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯆꯥꯈꯤ꯫ ꯊꯥ ꯑꯃ ꯆꯥꯈꯤꯕꯀꯣ? ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗꯗꯤ ꯍꯧꯖꯤꯛ ꯀꯦꯟꯁꯔ ꯃꯍꯤꯛꯁꯨ ꯂꯩꯇ꯭ꯔꯦ, ꯑꯅꯥꯕ ꯂꯩꯇ꯭ꯔꯦ, ꯄꯨꯡꯐ ꯐꯔꯦꯅ ꯃꯨꯝꯕꯥꯏ ꯍꯣꯁꯄꯤꯇꯥꯜꯅ ꯍꯥꯏꯔꯦ, ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯅꯀꯣ? ꯍꯣꯏ, ꯍꯥꯏꯔꯦ꯫ ꯑꯣꯀꯦ, ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠ ꯄꯨꯗꯨꯅ ꯄꯨꯟꯁꯤꯁꯤꯕꯨ ꯂꯦꯝꯅ ꯃꯥꯡꯒꯗ꯭ꯔꯥ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕꯀꯣ? ꯃꯣꯏꯗꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯅꯣꯡꯗꯝꯕꯅ? ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯇꯥꯡꯕ ꯑꯣꯏꯗꯕꯀꯣ, ꯍꯥꯏꯕꯗꯤ ꯀꯦꯟꯁꯔꯒꯤ ꯁꯤꯗꯗꯤ ꯍꯤꯗꯥꯛꯁꯦ ꯑꯇꯥꯡꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯤꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯇꯥꯡꯕ ꯑꯣꯏꯗꯕ, ꯏꯁꯥꯒꯤ ꯏꯔꯝꯗꯝꯗꯁꯨ ꯑꯗꯨꯝ ꯆꯦꯜꯂꯒ ꯍꯥꯏꯇꯥꯔꯦ ꯐꯪꯕ, ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯐꯪꯕ ꯌꯥꯕ ꯑꯔꯥꯏꯕ ꯄꯣꯠꯅꯤꯅ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯦ꯫ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯅꯥꯕ ꯃꯤꯅꯤ, ꯑꯩ ꯏꯁꯥꯃꯛ ꯁꯤ ꯆꯥꯔꯒ ꯍꯧꯖꯤꯛ ꯐꯔꯛꯈꯤꯕꯅꯤꯅ ꯑꯁꯤ ꯃꯌꯥꯝꯗꯁꯨ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯦ ꯑꯃꯨꯛꯇꯪꯗꯤ ꯆꯥꯔꯒ꯫ ꯑꯣꯀꯦ, ꯊꯥꯒꯠꯆꯔꯤ, ꯊꯦꯡꯛ ꯌꯨ꯫ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ꯫